खुरुमजरी नॉर्थ विंडो मीटिंग ताबीरीबा पुमना मपु तरामना ओक्चरी ngasi imphal da phongkiba maruoiba pauche singi manungda maruoiba pauche oriba huyelan pau amadi naharol thaudangi editor gi ayaba laujaraga ngasi phongkiba pausing maruoiba pausing pathokchari ahanbada local news manipur da yauna ising ichau amasung landslide mayok nakhiba state tarukta center na lupa crore lising amaga humfu taruk tingbang pibada ayaba pikhre tingbang sengfam asigi manungda manipur gi lupa crore kunga mapan ga dasmik kun yauri Union Labour Ministry of Home Affairs na ngasi thokiba cherol amada ising ichaw amasung landslide na chingba khudongchadaba sing mayok nakhiba Manipur yauna state tarukta tengbang sel oina lupa crore lising amaga humpuga taruk dasmit marfugi sanfam pibada ayaba pikhre Union Lengaki Maikaidagi sel gi mating piragadaba atopa state singdi Assam, Meghalaya, Mizoram, Kerala amasung Uttarakhand ni state taruk asida pigadaba sanfam singna Assam da lupa crore chahunga humdramanga dasmit humfu Manipuda crore kun mapanga dasmit kun Meghalaya da lupa crore kun traga dasmit nifu Mizoram da lupa crore kun ganithoga dasmit marfu Kerala da lupa crore chamaga yankai humdoi dasmit kun amasung Uttarakhand na lupa crore chamriga yankai manga dasmit humfuni Senfam sing asi state sing asigi state disaster response fund dagi central share oina pigadabani hairi Chahi asida mayok nakhiba kha nongchup monsoon gi matamda akanba nongju maramna oiraduna ising ichaw amasung landslide na chingba khudongthiba thodok sing mayok nakhiba gi damak state taruk asida Prime Minister Narendra Modi amasung Home Minister Amit Shah gi lamjing makhada Union lengak na mapumfa na piba yaba mateng sing pinanaba thabak paikhatli amaromda cherol asina hai hojik fawbagi oina chatliba chahi asigi manungda SDRF tagi tongan ba state tara marida mangjongna na lupa crore lising taruka chamaga humbu humdoi dasmit humfugi senfamna National Disaster Response Fund tagi pikhiba loinana state disaster mitigation fund gina ahenba lupa crore chatre ka kun gataruk dasmit kun gi senfam su state manga da pikre haid aduga National Disaster Mitigation Fund tagina state anida lupa crore tara tarik ka dasmit yankai manga gi senfam sing pikre hairi SDRF, NDRF, NDMF amasung SDMF na chingba dagi yamlaba senfam sing asi state sing amadi union lengaki maikai dagi piki badanatana lengak asina mathau taba National Disaster Response Force ki team sing yauna army amasung air force na chingbagi personnel sing mathau taba mafam sing da deploy tawkibaga loinana pangba yaba mateng pangki hairi Handaki kongi nong na ising ichaw amasung landslide na chingba khudongchada ba mayok na hankiba laibak asigi state amasung union territory kungama thoida NDRF ki team chamaga mari deploy tawkibaga loinana makhoina mi kanba amasung tengbang pibagi thabak sing pangthoki haina su phongdorakli panba yabadi chatliba chahi gi me thagi aroiba saruktagi numit kharani leptana churakhiba nongna Manipur gi maru oiba tural singi imai wangkhalakpadagi Imphal East Imphal West yauna district kharagi mafam singda turel launamba kairaktuna chensilakpa isingna ichawgi khudong chadaba mayuk nakhibani ichaw asina maram oiraduna yum khara faw akai atoi thokan badanatana chenthaduna pukhibadagi hojik fawbada relief camp singda miyoi khara changjafam lauduna leiraklibani June tha khakta da Environment Day pangthokpana mahosagi fibam kanba ngamloi VC Chidananda ngakpigani Chanda Babu Chahi amagi manungda June tha khakta da Environment Day pangthokpana mahosagi fibam kanba ngamloi hayaduna environment protection pihaudrabadi miyoibana hingbada khamthengna awaba mayoknaragani haibasi mipum khudingda khanganduna lemhoriba thasingdagi environment kananaba hotnaba mathau tai haina DMU gi VC Professor W Chandababuna Wafam asing mahikol asigi Environment Science Department na lengaki Environment and Climate Change loishanga khutsan maduna DM College of Science ki room number 7 ngakpigani humdraga humdoida pangthokpa World Environment Day lising aniga kunmanga gi thoramda saruk yaraduna phongdokhibani BC Professor Chandababu na makha na hai Environment Day gi thoram asi chahi khudingi malengi mafam khudingda pangthoknarakli Masigi manung chana DNU nasu thoram asi pangthokpani thoram asi mamangai da di thoina maru oina laungnaramdi adubu malengi hojik honglakliba aing asagi khal kaitharakpadagi issue ising isaw thokna thokchilakpa mausagi khal kaitharakpana
laina tina kaya pohalakpa thawai panba singna hingbada awaba mayoknarakpadagi scientist singna research tawrarliba amasung mahusagi khalbu matau karamna ngaktu thamgani haibasi pumnamakna khanthaba matam oiri haiki environment protection ki thabak malen sinba thungna paikhatkadabani amadi thoram asibu lumna laungnarakliba asida afaba khongthangni manipurda numit asigi thoram june thada khakta hek ningsingba oina tawi chahi amagi lemhauriba thasingdadi numit asigi thoram kauthokpadawna tawi aikoina numit asigi thoram pangthoklaga lairiba nahasing mahairoi amasung stakeholders singda akoibagi fibom ngaktrabadi aikoi pumnamak hingba wagani haina mipum khudingda khangangadabani parks and awareness pinaba academic institution amasung policy making body singna mangjul thagadabani haiki manipur gi mafam khudingda plastic pollution gi fibam uba fangi nong chubaga drain da ising chenre aikoina hundoklamba plastic singna funjinduna leire yum da seasonaba plastic singsu solid waste management achumba wakhalon ama leitabani na leirakta turel khongbanda langthokpa thengnei thawong asi pollution ga mari leinaba ngaptani yumthong kudingda solid waste management gi tawfam thokpa wakhalon chelhanaba awareness piba tangai phadi haiki nambul turel dagi loktak yawna chenthakiba ichelna puthariba plastic asi aduki matik yamkhre DMU campus ki nakal da cheliba nagana lada handaki ising ichaw aduda plastic na fungalak pik thana leiba ukhi thawong asi miyamna wakhal thenba amasung khanthaba watpadagini pumnamaksi thenganaba maru oina nahasingda achoba thodang lahoningi plastic pollution thoondanaba plastic sizinaba loiraga mafam chana thamgadabani mafam chadaba hundokna ngapigani mafam chadabada hundokna gumsi plastic khaknatana waste khujingmak mafam chana thamsi aikoi pumnamak mahusagi khal ngaptuna thamnasi haiki Laibak mangagi khongchatagi halaklaba Prime Minister Narendra Modi na hojiki Manipurda chatpagi tanja fanglagani Joyram Ramesh Me ohom lisinganiga kunga humdoidagi Manipurda tamthiraba lan chatharakhrabasu ngasi fawada Prime Minister Narendra Modi na state asina mikharagi oiraba fawada chatri haiduna akanba wafam yamna toina phongdoktuna lakhiba Congress ki maru oiba luchingba Joyram Ramesh na ngasidi Prime Minister Narendra Modi na Argentina Brazil, Namibia, Ghana, amasung Trinidad and Tobago laibak mangagi khongchat loiraduna ngasi ayuk India da halaklabanina Manipur chatna bagi tanja fanglagani haina phongdokre mahakna makha ta da phongdokhiba singi manungda Prime Minister Narendra Modi na hojik fawda pahalgam terrorist singi achum matangda achumba pothoktriba karigino amasung mahaki laibak asida mayok nakhiba infrastructure sing manghan bagi matangda revenue tawdriba karigino haina su hangki Prime Minister na hojukti pangthokadoriba Parliament ki monsoon session da khanagadaba agenda singi damak khongfam chetna lepnaba all party meeting tawraklagani haiba wafam su phongdokhibaga loinana mahakna Brazil gi Rio de Janeiro da pangthokhiba tarataret shuba BRICS summit su saruk yarurabani haiki Congress ki General Secretary in charge communication Joyram Ramesh na wafam asi phongdokladuna hai laibak asi super premium frequent flyer Prime Minister bu chayol ahungi matungda amuk hanna laibak asida halak pada taramna okli hojukti India da halaklabanina chahi ani hena maha pungairakliba miyamgi damak Manipurda chatna nabagi tanja fanglagani haiki panba yabadi Parliament ki nongju mifam tha asigi kunga mathoidagi hawgadoribani amaromda handak Prime Minister Narendra Modi gi laibak asmangagi khongchat ki manungda tha asidagi ahum dagi mari fawa Trinidad amasung Congo da numit nini leikhi aduga Argentina dana tha asigi mari dagi manga fawba leiraga Brazil gi Prime Minister ga invitation pirakpadagi tha asigi manga dagi nipan fawba leibak aduda pangthokhiba taraga taret shuba BRICS summit shu saruk yakhi summit asida saruk yaramlaba matungda ngasi mahakna India da halaktringai gi mangoina na Namibia da su chatkhibani National News Pathokchari Session pangthokpada National Population Disaster Update tawgani natraga tawroi haibagi ware laudri Home Minister Home Ministry official singna census ki mari leinaba wafam amadi census director singda population census lising aniga kungateret asida National Population Disaster Update tawgadra natraga tawroidra haibagi ware union lenga nga laudri haina phongdorakre hairi
Home Ministry gi wafam si tha asigi ahum amadi marida pangthokiba Director of Census Operations ki Numigi oiba conference aduda saruk yakiba singna NPR gi matangda wahang tawada Home Ministry gi maikaidagi fongdokhibani hairi. Conference adu Union Home Secretary Govind Mohan amadi Registrar General of India Oriba Census Commissioner Sri 𝗠𝗔𝗡𝗜𝗣𝗨 address tawduna pangthokhibani. Conference asina census exercise ki matangda pangthokpa ahanba sem sabagi mifam oiki. Mamang thagi kungatare RGI state khudima ki chief secretary singda thakiba charol adudasu NPR gi matangda wafam amata fongdorkiba laiti. Panba yabadi NPR asi citizenship rules listing aniga ohungi matung ina National Register of Citizens semnanaba honabada khwaidagi maru oiba machak ama oribani. NPR asi kumja listing aniga tarada ahanba oina semkhibani amasung matamduda pangthokiba house listing and housing schedule aduda data khongatuna semkhibani. Masigi matungda NPR gi database asi listing aniga tara manga tara tarukta amuk hanna update tawkhiba laikre. NPR gi database asida laibak asida laiba yumthong crore chamaga tara ka mapan gi maru oiba detail kaya yauri. Agreement format khodakta share tawba census data ga manadaba mawongda NPR gi database asidi central amadi state lengak amasung agency single loinana share tawnaba yaribani hairi. Census listing aniga kungatare ki enumerator singda tha asigi aroiba chayodagi hauna exercise asigi training sathaba hauragani pangthokadoriba census asina ahanba oina enumerator singda data khongatpada mobile application sing sijinaba census exercise amasung oiragani. Pangthokadoriba exercise asi ayet apan yawdanaba amasung hena mapung fahanabagi damak chahi asigi August ki aroiba chayol amadi September gi ahoba chayolda pre-test exercise mapung fana pangthoknabasu pandam thamli hairi. Sasi Tharurna Chief Minister gi famda miyeng thamlaklabra haiba wahang hangnarakri. Mathang jahida pangthokadoriba Kerala gi Assembly mikhalda hojik Congress ki MP oriba Sasi Tharurna Kerala gi United Democratic Front ki Chief Minister candidate orakadoribra haiba wahang miyamna hangnarakri. Miyam gi wahang asi senior Congress luchingba asina ngasi Kerala da Assembly gi mikhalda matangda pangthokpa survey gi report ama miyamda share tawrakraba matungda hangnarakibani. Survey aduda UFD ki Chief Minister oirakpa yaba miyoi shingi list Sasi Tharurna khwaidagi makok thongna laiki. Survey adu Congress luchingba Sasi Tharur masamangna social media da share tawrakhibani. Survey adu independent agency 𝗍𝐸 na pangthokiba amasung survey report aduna hojik Kerala gi voters singda lairiba laingak asi pamnaraktaba amasung ahongba pambagi mawong mataw fongdoknarakhi. Haukiba tha kharasigi Congress ki luchingba singa wakhala manartabadagi mami uba fangkiba Sasi Tharur bu survey aduda saruk yakiba miyoi chada kungani pandas ahom romda UDF ki Chief Minister candidate ohenanaba pami haina fongdoknarakibani. Kerala gi Assembly mikhal asi mathangi chahi me thada pangthokadaba mikhal asida Congress na luchingba UDF na hojik laingak pairiba CM Pinarayi Breeze Biana luchingba LDF pu maithiba pinanaba thorang tawri. Survey report aduda chada nupa ki chada kunthra rom amadi nupi ki chada kungatare romna Sasi Tharur bu sawatkhi mahak Kerala gi senior citizen chada kunthra ga mari ga dasmit ani romna su sawatkhi hairi. Arunachal Pradesh da lairiba illegal immigrants sing asi phase 9 detention center singda hongdokhan nabagi thabak paikhatlagani haina mamana tungna fongdokre. Arunachal Pradesh da document ningthina paidaba foreigners singna mafam marang khangdana laishilakpadagi miyamgi pukningda nungnangba poklaklibasi kohannaba ngamnabagi pandamda Arunachal Pradesh ki BJP na luchingba laingakna lamdam asigi tongan-tonganba mafamda lairiba illegal immigrants sing asi phase 9 na makhoigi damak semgatpa detention center singda hongdoktuna leihananaba thabak paikhatlagani haina state asigi Home Minister Amarnath Mamana tungna fongdorakre. Mahakna high illegal immigrants sing detention center da phase 9 na hongdoknanaba khongthang lokhatnaba warep lokibasi haukiba laibak pokpa numitta pangthokiba Home Department ki mifam amana lokibani. Mifam aduda Arunachal Pradesh ki tongan-tonganba district ki DC amadi SP sing saruk yakhi. Makhoida natana mifam aduda All Arunachal Pradesh Students Union gi mihut shingsu saruk yakhi.
Home Department na haukiba numit kun mangarom sida illegal immigrants singa mari leinaba issuesing asi puthokuna khana nainabada natana oirakliba fibam asi kupna monitor tawkibani masiga mari leinana Home Department gi maikaidagi mari leinaba district officials singda illegal immigrants sing masak khangdoknaba direction pikibasu laikre masigi matung tarakpo oina hojik district ayambada illegal immigrants sing masak khangdokpagi operation chathaba hawragani haiki Arunachal Pradesh lengakna lokholakliba thabak asi lamdamsida lawriba document ningthina paidaba Bangladeshi amadi chakma Hajis communities miyois sing target tawduna chatharakpani mamangdagi hauna Bangladeshi amadi chakma Hajongi miyoising asiga Arunachal gi indigenous communities singa chainaba thoktuna lakhibani haiki International news on Patukchari. Gaza da achumba wayal chathau haina demand tawduna miyamna Europe ki red line da khongjan sanction kri. Masing yamlaba Europe ki miyamna Gaza da achumba wayal chathanaba demand tawduna Israel na Palestinian singi mathakta miyot minai chathariba kayabu yaningdaba fongdoktuna khongjan sanction kri. Europe ta leiriba laibak sing Israel na chathariba miyot minai asida saruk yabagi mayokta Europe ta leiriba laibak singi miyamna makoi gi lengak singi mathakta yaningdaba khongjang changshinkri haukiba June thada su masing yamlaba miyamna Europe ki city khudimakta Israel bu sogatpagi damak makoi gi lebak singi lengak singda yaningdaba khongjang changshinkibani London da su haukiba chahi gi November da Palestinian sogatpa singna Israel da chathariba miyot minai amasung UK na Israel da sogatpagi mayokta masing yamlaba miyamna khongjang changshinki Rome gi lambi pumnamakta su miyoi lak ahum hemana saru yaduna Israel di mayokta khongjang changshinki amasung hekta su miyoi lak amaga 10 romna khongjang changshinki Israel na Palestine singi mathakta miyot minai chathariba asibu South Africa amasung International Court of Justice na akanba mawongda yaningdaba fongdokpaga loinana Israel gi Prime Minister Netanyahu gi mathakta International Criminal Court na arrest warrant issue phawa tawkhrabani Europe ki Lisbon Bern Copenhagen, Athens, amasung Stockholm saung na tongan city singda Palestinian singi solitary utkiba loinana makoi gi lengak singi mathakta yaningdabagi khongjang changshinki khongjang changshinbagi miyamna angangma machugi firol sing set kibaga loinana lengak singda Israel da chathariba mihat mipunda yaushin babu akanba mawongda yaningdaba utki Israel na chathariba mihat mipun asigi mayokta yaningdabagi kholau Europe pumbada pak sanna sandokhibaga loinana makoi gi lengak singna Israel sogatkiba adubu yaningdabagi mayokta opinion policy sing lauki handakta UK da pangthokiba opinion poll amada British ki miyoi chada 58 na Israel da khushu khula yonba amasung tengbang pibabu yaningdaba utuna vote piki amasung miyoi chada 53 na United Nations tagi Israel tanthokpada sagatuna vote piki Europe amasung Britain da lairiba college singi campus kaya da su mahroj sing Palestinian singbu solidarity pinaki UN Special Reporter Francesca Albanese United States na ating bathamkre Israel na khudum chanshiliba Palestine ge territory singda United Nations ki Special Reporter oina mathau tawriba Italy gi lawyer amasung academic Francisco Albanese ki mathakta United States na ating bathamjinkre US na sogatpa Israel na Gaza da miyot minai kaya chathaki hai na UN expert asina fonglokki bagi US na mahaki mathakta ating bathamkibani ating bathamkiba asiga mari lainana UN Secretary of State Marco Rubio na thadorpa warol amagi matung ina US Israel officing companies sing amasung executive singi mayokta aranba amasung ikaningai oiba warol sing fongdokhibagi damak UN expert asigi mathakta United States na ating bathamkibani hairi Italy gi lawyer amasung academic ama oiriba Albanese na Human Rights Council da Israel da khusukula yonba amasung mateng piba athingba thamnanaba wafam fongdokpaga loinana Israel ga lalon itik amasung sel thunga mari leinaba thabak thoramsing kakthatnanaba wafam fongdokhibani UN Human Rights Council gi mifam da Gaza da US na Israel gi mateng pangduna mihat mipun chathabagi campaign chathai haina sumaral sikhibani Israel si hoji Gaza da laiba Palestinian singi mathakta miyot inai chathai haibagi maral da International Court of Justice na fananabagi warrant issue pikrabani
Israel International Court of Justice na war crime ki thabak chathai haiduna sirakhiba maral adu yumpham yaudabani haina phongdokhibaga loinana leibak asina chathakiba thawong adu Hamas na kumjalising aniga kungo humdoi gi October da tamthiraba attack chathaki adu ngakthok chanabag damak pandamni haiki tha asigi hawalakpada UN da thamkiba report asi matungina khushu khulai saba company tarukna Israel da khushu khulai yonbagi thabak tawi haina maral sibaga loinana makoina Gaza da military action chathaduna Israel gi kudong chaba fangna ba honabada chawna tengbang piki haina sumaral sikhi report aduna company singna Israel da khushu khulai leiba yonbagi yaramba sing lephanna ba khangan khibaga loinana international law khongwang naduna miyot minai chathariba singi mathakta logi oiba khongthang sing lokhatkadabani haina su Albanese na report aduda phongdokhi nakal amaromda United States na athingba thamlakhiba adubu human rights expert oiriba Albanese na yaningdaba phongdokpaga loinana US na mahaki mathakta athingba thamlakliba asi mafia style gi kihan khanganbagi technique ni haiki Albanese na ICC na fananaba warrant issue tawkraba PM Benjamin Netanyahu bu European lengak singa sogatpa amasung makogi airspace sing sizinanahan bagi mayokta akan bamawongda hunduna ngangki China na Malaysia ga SEA nuclear weapons free treaty khuyek pinanaba thawang tawri China na Malaysia ga loinana Southeast Asia nuclear weapons free treaty khuyek pinanaba thawang tawkhri Malaysia gi foreign minister Muhammad Hassan na phongdorpada warol amada Malaysia gi konung Kuala Lumpur da leiba convention center da pangthokhiba Asian post ministerial conference leibak anina nuclear weapons free treaty khuyek pinanaba thawang tawkhibani hairi Southeast Asian nuclear weapons free zone asi kumjalising amaga chamapan ga maudraga taretagi hauduna mathau tawduna lakhibani masida yauriba member lebak singna ingtapagi thabak thoram singidamak nuclear power sing sizinabada akdaba thamduna lakhibani Asian gi pandamdi malem gi nuclear power oiriba lebak sing maruoina China United States Britain Russia amasung France na treaty ama khuyek pinaduna lamdam sigi asida nuclear weapons sing sizinahandanaba firep law aduni China amasung Malaysia gi marakta free treaty khuyek pinagadawriba asida China gi maikaidagisu reservation amata thamdana treaty asida thazaba thamduna khuyek pinagani haibagi achepa thazaba thamlakhi Chinese foreign ministry gi wangangloi mauning na media da phonglokhibada warol amada China na matam chupada Southeast Asia da nuclear weapons free zone ohenbada chawna tengbang pigani haibagi thazaba thamkhibaga loinana treaty asida khuyek pinanabagi apamba adusu hanna phongdokhi matang asida Northeast window na nungthilgi pau pathokpa loishinjari miyeng tabiraba pumnamakpu amuk hana khurumjari